ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯅ ꯆꯨꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯋꯥꯔꯤ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯇꯥꯕꯤꯔꯁꯤ ꯋꯥꯔꯤꯅ ꯆꯨꯝꯅ ꯄꯨꯖꯔꯛꯄ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯗ ꯁꯥꯒꯩ ꯑꯃꯒꯤ ꯋꯥꯔꯤ꯫ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯁꯥꯒꯩ ꯑꯃꯈꯛ ꯂꯩ꯫ ꯁꯥꯒꯩ ꯑꯁꯤꯅ ꯇꯥꯔꯤꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯇꯣꯞꯄ ꯁꯥꯒꯩ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯌꯥꯟꯗꯦ, ꯃꯈꯣꯏꯒꯤ ꯁꯥꯒꯩ ꯑꯁꯤꯇꯅꯤ ꯇꯥꯔꯤꯕ꯫ ꯁꯥꯒꯩ ꯑꯁꯤꯒꯤ ꯌꯥꯝꯅ ꯉꯛꯂꯕ ꯑꯀꯤꯕ ꯋꯥꯔꯤ ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯇꯩ ꯀꯔꯤꯃꯠꯇ ꯅꯠꯇꯦ, ꯁꯥꯒꯩ ꯑꯁꯤ ꯈꯨꯀꯟ ꯄꯥꯡꯒꯟꯅ ꯐꯖꯅ ꯂꯩꯕ ꯇꯥꯔꯕꯁꯨ ꯑꯌꯥꯝꯕ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯅꯨꯄꯤ ꯉꯥꯛꯇꯣꯏꯅ ꯇꯧꯏ꯫ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯤ ꯌꯥꯝꯖꯔꯤꯕꯁꯦ ꯅꯨꯄꯤꯅꯤ ꯌꯥꯝꯕꯅꯤ, ꯅꯨꯄꯥꯗꯤ ꯏꯌꯥꯎ ꯌꯥꯎꯗꯦ꯫ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯏꯃꯨꯡꯁꯤꯡꯒꯤ ꯃꯆꯥ ꯄꯣꯛꯄ ꯑꯉꯥꯡ ꯎꯅꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯄꯤꯕ ꯃꯆꯥꯅꯨꯄꯥꯁꯦ ꯑꯃꯃꯝꯗꯒꯤ ꯍꯦꯟꯅ ꯌꯥꯎꯗꯦ꯫ ꯑꯌꯥꯝꯕꯗꯤ ꯅꯨꯄꯤ ꯉꯥꯛꯇꯨꯅ ꯇꯧꯏ꯫ ꯅꯨꯄꯥꯗꯤ ꯄꯤ, ꯇꯧꯕꯇꯕꯨ ꯅꯨꯄꯥꯗꯤ ꯑꯃꯗꯒꯤ ꯍꯦꯟꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯅꯪꯂꯤꯕ ꯌꯨꯝ ꯑꯃꯈꯛꯀꯤ ꯋꯥꯔꯤꯅꯤ꯫ ꯌꯨꯝ ꯑꯁꯤꯗꯤ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤꯅ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤ ꯑꯃꯠꯇ ꯐꯥꯎꯕ ꯄꯣꯛꯇꯕ, ꯃꯆꯥꯅꯨꯄꯥꯁꯦ 2 ꯅꯠꯇ꯭ꯔꯒ 3ꯗꯤ ꯑꯗꯨꯝ ꯄꯣꯛꯏ꯫ ꯃꯁꯤ ꯃꯄꯨ ꯍꯥꯛꯇꯛꯀꯤ ꯃꯇꯝꯗꯒꯤ ꯑꯗꯨꯝ ꯇꯧꯔꯛꯂꯕꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯍꯥꯏꯒꯗ꯭ꯔꯥ, ꯁꯥꯒꯩ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯄꯥ ꯍꯥꯛꯇꯛꯇꯒꯤ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯑꯗꯨꯝ ꯂꯥꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯑꯁꯤꯃꯛꯁꯨ ꯅꯨꯄꯥ 2 ꯄꯣꯛꯆꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏꯗꯁꯨ ꯈꯨꯗꯣꯡꯊꯤꯕꯁꯦ ꯑꯗꯨꯝ ꯅꯪꯉꯤ꯫ ꯃꯈꯣꯏꯒꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯕꯨ ꯈꯪꯂꯤꯕ ꯅꯨꯄꯥ ꯑꯃ ꯍꯥꯏꯔꯒꯗꯤ ꯏꯇꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯤ꯫ ꯏꯇꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯅꯨꯄꯥꯅꯤ꯫ ꯃꯥꯒꯤ ꯏꯃꯨꯡꯗꯅꯤ ꯃꯁꯨ 3 ꯐꯪꯂꯤꯕꯁꯦ꯫ ꯏꯇꯣꯒꯤ ꯅꯨꯄꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯣꯠꯂꯒ ꯂꯩ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯪꯉꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯏꯇꯣꯗꯤ ꯑꯌꯥꯝꯕ ꯈꯪꯉꯨꯗꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯀꯔꯤꯃꯠꯇ ꯂꯤꯔꯝꯗꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯥꯎꯗꯝꯂꯤ꯫ ꯋꯥꯔꯤ ꯑꯁꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯤꯌꯥꯝꯅ ꯇꯝꯂꯛꯄ ꯋꯥꯔꯤꯅꯤ꯫ ꯏꯇꯣꯗꯤ ꯃꯥꯒꯤ ꯃꯁꯨ ꯑꯁꯦ ꯅꯨꯄꯤ ꯄꯣꯛꯂꯛꯇꯕ ꯃꯇꯝꯗ ꯃꯁꯨ 2 ꯐꯥꯎꯗꯣꯔꯛꯄ ꯃꯇꯝꯗ ꯏꯇꯣꯅ ꯃꯇꯝ ꯑꯗꯨꯗ ꯀꯞꯈꯤꯕ, ꯃꯥꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯇꯨꯝꯕ ꯌꯥꯈꯤꯗꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯤꯔꯤ꯫ ꯏꯇꯣꯒꯤ ꯅꯨꯄꯤ ꯑꯁꯦ ꯂꯩꯃꯍꯜ ꯀꯧꯏ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅꯗꯤ ꯁꯝꯖꯤꯜꯂꯒ ꯂꯩꯃ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯑꯗꯨꯝ ꯀꯧꯅꯩ꯫ ꯏꯇꯣꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯂꯩꯃꯅ ꯁꯥꯔꯛꯄ ꯃꯥꯅ ꯇꯝꯂꯛꯄ ꯋꯥꯔꯤꯅꯤ꯫ ꯂꯩꯃꯅ ꯍꯥꯏ, ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯤ ꯌꯥꯎꯗꯦ, ꯏꯆꯥꯅꯨꯄꯥ 3 ꯄꯣꯛꯏ꯫ ꯑꯩꯒ ꯅꯄꯨ ꯑꯁꯤꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯛꯄ, ꯂꯨꯍꯣꯡꯂꯛꯄ ꯑꯁꯦ ꯅꯨꯡꯁꯤꯅꯗꯨꯅ ꯆꯦꯜꯂꯛꯈꯤꯕ ꯂꯨꯍꯣꯡꯂꯛꯈꯤꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯃꯄꯥꯕꯨꯡꯅ ꯍꯥꯏꯖꯕ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯅꯁꯨ ꯌꯥꯈꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯄꯥꯕꯨꯡ ꯑꯁꯦ ꯃꯇꯝ ꯑꯗꯨꯗ ꯈꯨꯜ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯕ ꯑꯃꯥꯏꯕ ꯑꯃꯅꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯑꯣꯏꯅ ꯅꯨꯄꯤ ꯂꯨꯝꯕ, ꯅꯨꯄꯤ ꯁꯪꯕ ꯂꯥꯛꯄꯁꯦ ꯑꯍꯜꯁꯤꯡꯒꯤ ꯊꯃꯣꯏ ꯄꯦꯟꯅꯕ ꯕꯦꯗꯤ ꯆꯕꯨꯟ ꯌꯥꯝꯅ ꯄꯨꯔꯒ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯏꯇꯣ ꯑꯁꯤꯁꯨ ꯅꯣꯡꯃ ꯈꯛꯇꯅꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤꯕ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯥꯖꯤꯒꯤꯗꯃꯛꯇ ꯃꯥꯅ ꯕꯦꯗꯤ ꯆꯕꯨꯟ ꯌꯥꯝꯅ ꯄꯨꯔꯛꯈꯤ꯫ ꯈꯪꯗꯦ ꯀꯔꯤꯕꯨ ꯇꯧꯔꯤꯕꯅꯣ, ꯀꯔꯤ ꯃꯤꯁꯨꯝ ꯂꯩꯋꯥ ꯄꯨꯔꯤꯕꯅꯣ꯫ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯏꯇꯣ ꯑꯁꯦ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯃꯥꯕꯨ ꯎꯕ ꯃꯇꯝꯗ ꯑꯩꯅ ꯃꯥꯕꯨ ꯈꯪꯅꯨꯡ ꯅꯨꯡꯁꯤꯈꯤ, ꯈꯪꯄꯥꯝ ꯄꯥꯝꯈꯤ꯫ ꯑꯍꯜꯁꯤꯡꯅ ꯍꯥꯏꯔꯛꯄ ꯋꯥꯒ ꯑꯩꯅ ꯅꯨꯡꯁꯤꯖꯈꯤꯕ, ꯑꯩꯅ ꯉꯥꯎꯖꯈꯤꯕ ꯑꯣꯏꯕꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯒ ꯃꯥꯒ ꯆꯦꯟ ꯆꯣꯡꯈꯤ, ꯑꯗꯨꯒ ꯂꯨꯍꯣꯡꯈꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯏꯀꯨꯕꯣꯛ ꯑꯁꯤꯒ ꯑꯩꯈꯣꯏ 3 ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯩ꯫ ꯆꯍꯤ 2-3ꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯦ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯁꯨ ꯑꯃ ꯐꯪꯖꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯀꯨꯕꯣꯛ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯅ ꯍꯔꯥꯎꯈꯤ, ꯑꯩꯒꯤ ꯅꯨꯄꯥ ꯏꯇꯣꯁꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯑꯗꯨꯒ ꯆꯍꯤ 2-3 ꯑꯃꯨꯛꯀ ꯀꯥꯟꯊꯔꯕ ꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗꯒꯤ ꯍꯧꯔꯦ ꯑꯩꯒꯤ ꯏꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯑꯍꯜ ꯑꯁꯦ ꯃꯆꯤ ꯇꯨꯃꯤꯟ ꯃꯪꯂꯒ ꯂꯩꯈꯤꯕ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯏꯇꯣ ꯑꯁꯤꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯀꯨꯕꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯁꯦ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯈꯤꯗꯦ꯫ ꯑꯩ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯈꯪꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯃꯁꯨ ꯑꯍꯜ ꯑꯁꯦ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯥꯒ ꯇꯨꯃꯤꯟꯅꯩ, ꯃꯥꯅ ꯀꯣꯜꯂꯒ ꯇꯨꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯁꯨ ꯑꯍꯜ ꯑꯁꯦ ꯀꯣꯜꯂꯒ ꯇꯨꯃꯤꯟꯅꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯀꯨꯕꯣꯛ ꯑꯁꯦ ꯑꯗꯨꯝ ꯀꯞꯄꯤ꯫ ꯑꯩꯒꯤ ꯅꯨꯄꯥ ꯏꯇꯣꯅ ꯃꯥꯒꯤ ꯃꯄꯥꯕꯨꯡꯗ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯀꯅꯥ ꯀꯔꯤ ꯍꯥꯏꯅꯕ ꯌꯥꯎꯔꯒꯦ? ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯗ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯊꯣꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥ ꯏꯇꯣꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯀꯨꯕꯣꯛ ꯑꯁꯤꯅ ꯃꯔꯝ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ, ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯀꯞꯄꯤ꯫
ꯃꯥꯅ ꯐꯅ ꯀꯟꯅ ꯃꯥꯅ ꯀꯞꯂꯤꯕꯁꯦ ꯈꯪꯍꯟꯗꯅꯕ ꯍꯣꯠꯅꯔꯕ ꯇꯥꯔꯕꯁꯨ ꯑꯩꯒꯤ ꯅꯨꯄꯥꯅꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯎꯈꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯆꯍꯤ 5 ꯁꯨꯔꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯑꯩꯒꯤ ꯏꯆꯥ ꯑꯗꯨꯕꯨ ꯎꯕꯗ "ꯏꯁ ꯍꯩꯃꯥ ꯍꯩꯃꯥ" ꯍꯥꯏꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯅꯕ ꯍꯧꯔꯛꯏ꯫ "ꯅꯪꯒꯤ ꯅꯆꯥꯁꯤꯗꯤ ꯐꯖꯔꯦꯗ, ꯑꯁ ꯅꯨꯡꯁꯤꯈ꯭ꯔꯦꯗ, ꯐꯖꯈ꯭ꯔꯦꯗ" ꯍꯥꯏꯗꯨꯅ ꯃꯤꯅ ꯁꯣꯟꯅꯕ ꯉꯥꯡꯅꯕ ꯍꯧꯔꯛꯏ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯒꯤ ꯏꯀꯨꯕꯣꯛ ꯑꯁꯤꯅ ꯏꯆꯥ ꯑꯍꯜ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯏ꯫ ꯊꯕꯛ ꯆꯠꯄ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯏꯆꯥ ꯑꯁꯤ ꯑꯗꯨꯝ ꯃꯥꯅ ꯄꯨꯔꯒ ꯆꯠꯂꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄ ꯃꯇꯝꯗ ꯈꯛꯇꯅꯤ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯄꯨꯗꯕ, ꯑꯇꯩ ꯃꯇꯝꯗꯗꯤ ꯃꯁꯨ ꯑꯍꯜ ꯑꯁꯤ ꯏꯀꯨꯕꯣꯛ ꯑꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯅ ꯂꯨꯅ ꯇꯧꯏ꯫ ꯃꯥꯅ ꯂꯨꯅ ꯇꯧꯖꯕ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕ ꯀꯌꯥ ꯑꯁꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯁꯥꯒꯩ ꯑꯁꯤꯒꯤ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯅꯁꯨ ꯃꯃꯤꯡ ꯁꯣꯟꯅꯔꯤꯕꯅꯤ, ꯍꯥꯏꯅꯔꯤꯕꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯩꯒꯤ ꯏꯀꯨꯕꯣꯛ ꯑꯗꯣ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯈꯤꯕꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤ꯫ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤꯒ ꯃꯍꯥꯛꯀꯗꯤ ꯑꯁꯣꯝ ꯌꯨꯝꯌꯥꯏ ꯀꯥꯗ ꯂꯩ꯫ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯑꯩꯅ ꯅꯥꯉꯟꯗ ꯄꯣꯔꯒ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯇꯝꯂꯝꯕ ꯋꯥꯔꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤ ꯃꯄꯥꯟꯂꯣꯝꯗ ꯄꯨꯄꯨ ꯂꯥꯛꯂ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯊꯣꯛꯈꯤ ꯍꯥꯏ꯫ ꯑꯩꯒꯤ ꯅꯨꯄꯥꯗꯨꯁꯨ ꯃꯥꯒꯤ ꯃꯄꯥ ꯂꯥꯛꯂꯕꯣꯏ ꯅꯤꯡꯗꯨꯅ ꯇꯨꯃꯤꯟꯅ ꯀꯥꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ 5-10ꯔꯣꯝꯁꯦ ꯏꯃꯨꯡ ꯆꯪꯂꯛꯈꯤꯗꯦ꯫ ꯏꯃꯨꯡ ꯆꯪꯂꯛꯇꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯗꯨꯅ ꯑꯉꯥꯡ ꯑꯗꯣ ꯁꯨꯃꯥꯡꯂꯣꯝꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯁꯤ ꯁꯨꯃꯥꯡ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯄꯥ ꯏꯇꯣꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ "ꯅꯪ ꯄꯨꯄꯨꯗꯤ ꯀꯗꯥꯏ? ꯅꯪꯅ ꯁꯨꯃꯥꯡꯗ ꯀꯩꯗꯧꯔꯤꯕ? ꯑꯃꯝꯕꯁꯤꯗ ꯀꯅꯥ ꯌꯦꯡꯂꯤꯕ?" ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯁꯪꯒꯣꯏ ꯑꯁꯤꯒꯤ ꯅꯥꯀꯜꯂꯣꯝꯗ ꯂꯐꯨ ꯄꯥꯝꯕꯤ ꯈꯔ ꯍꯧꯔꯤ, ꯃꯁꯤꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯅꯤꯡ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯍꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯑꯩꯒꯤ ꯅꯨꯄꯥꯅ ꯃꯇꯝ ꯑꯗꯨꯗ ꯇꯝꯂꯛꯈꯤ꯫ ꯑꯩꯗꯤ ꯄꯨꯄꯨ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ, ꯄꯨꯄꯨꯁꯨ ꯂꯩꯁꯨ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯃꯥꯅ ꯑꯁꯣꯝꯂꯣꯝꯗ ꯌꯥꯝꯅ ꯉꯛꯅ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯌꯦꯡꯉꯝꯃꯤ ꯍꯥꯏ꯫ ꯑꯩꯒꯤ ꯅꯨꯄꯥ ꯏꯇꯣꯅ ꯑꯉꯥꯡ ꯑꯁꯤ ꯄꯝꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯒꯤ ꯏꯀꯨꯕꯣꯛ ꯍꯜꯂꯛꯈꯤ꯫ ꯃꯥꯅ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯥꯅ ꯑꯍꯥꯟꯕ ꯀꯧꯒꯗꯧꯔꯤꯕ ꯍꯪꯒꯗꯧꯔꯤꯕꯁꯦ ꯃꯁꯨ ꯑꯍꯜ ꯑꯗꯨꯅꯤ꯫ ꯃꯁꯨ ꯑꯍꯜ ꯑꯗꯨꯕꯨ ꯍꯥꯟꯅ ꯀꯧꯔꯛꯀꯅꯤ꯫ ꯃꯪꯒꯣꯜꯗ ꯀꯥꯔꯛꯄꯗꯒꯤ ꯍꯧꯔꯦ ꯑꯗꯨꯝ ꯀꯧꯔꯛꯄ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯑꯉꯥꯡ ꯑꯗꯣ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ, ꯃꯄꯨꯅ ꯄꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯂꯣꯝꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯑꯩꯒꯤ ꯏꯀꯨꯕꯣꯛ ꯑꯗꯨꯅ ꯀꯥꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯄꯣꯠꯆꯩ ꯂꯣꯏꯁꯤꯜꯂꯤ꯫ ꯏꯆꯥꯅꯨꯄꯥ ꯑꯗꯨꯅ ꯏꯀꯨꯕꯣꯛꯇꯨꯒꯤ ꯃꯅꯥꯛꯇ ꯂꯩ꯫ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯗꯨꯅ ꯏꯀꯨꯕꯣꯛꯇ ꯁꯥꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯩꯒꯤ ꯅꯨꯄꯥꯅ ꯂꯣꯏꯅ ꯈꯪꯈꯤ, ꯂꯣꯏꯅ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯩꯅ ꯀꯔꯤꯃꯇ ꯈꯪꯈꯤꯗꯦ꯫ ꯑꯩꯒꯤ ꯅꯨꯄꯥ ꯏꯇꯣꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯀꯔꯤꯃꯇ ꯂꯩꯇꯦ꯫ ꯏꯆꯥꯅꯨꯄꯥꯗꯨꯅ ꯃꯔꯣꯟ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯏꯀꯨꯕꯣꯛꯇ ꯃꯥꯅ ꯋꯥꯔꯤ ꯁꯥꯈꯤ, ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯇꯝꯕꯅꯤ꯫ ꯑꯉꯥꯡꯗꯨꯅ ꯍꯥꯏꯈꯤ, "ꯄꯨꯄꯨ, ꯁꯨꯃꯥꯡꯗ ꯀꯅꯥꯅꯣꯝꯃ ꯂꯩꯍꯧꯏ꯫ ꯑꯩꯅ ꯄꯨꯄꯨ ꯍꯥꯏꯗꯨꯅ ꯆꯪꯕ ꯀꯥꯟꯗ ꯁꯪꯒꯣꯏꯔꯣꯝꯗ ꯑꯃꯨꯛ ꯆꯪꯉꯤ꯫ ꯑꯗꯨꯒ ꯁꯪꯒꯣꯏ ꯅꯥꯀꯟꯒꯤ ꯂꯐꯨ ꯄꯥꯝꯕꯤ ꯈꯔ ꯍꯧꯕꯗꯣ ꯑꯗꯨꯒꯤ ꯃꯌꯥꯗꯁꯨ ꯑꯃꯨꯛ ꯂꯨꯝꯂꯒ ꯂꯩꯈꯤ꯫ ꯑꯩꯉꯣꯟꯗ ꯈꯨꯠ ꯈꯜꯂꯒ ꯂꯥꯎ ꯂꯥꯎ ꯑꯗꯨꯝ ꯀꯧꯏ." ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯗꯨ ꯇꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯀꯨꯕꯣꯛꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯈꯤ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨ ꯀꯣꯟꯁꯤꯜꯂꯒ "ꯑꯇꯩꯗꯤ ꯀꯔꯝ ꯇꯧꯔꯤꯕ? ꯀꯔꯤ ꯎꯕ? ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯤꯕ?" ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯗꯨꯅ ꯋꯥꯔꯤ ꯌꯥꯝꯅ ꯂꯤꯈꯤ꯫ ꯄꯥꯈꯠꯄꯗ ꯍꯦꯜꯂꯕ ꯂꯩꯃꯒꯤ ꯃꯀꯨꯕꯣꯛ ꯑꯁꯤ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯗꯅ ꯃꯁꯨ ꯅꯨꯄꯥ ꯑꯍꯜ ꯑꯗꯣ ꯃꯥꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯈꯤ꯫ "ꯃꯇꯨꯡꯗꯗꯤ ꯅꯨꯃꯤꯗꯥꯡ ꯊꯣꯛꯀꯅꯨꯀꯣ꯫ ꯅꯪ ꯂꯩꯌꯨꯁꯦ, ꯄꯥꯕꯨꯡꯒ ꯂꯩꯔꯝꯃꯨ, ꯑꯩ ꯑꯁꯤꯗ ꯊꯣꯛꯀꯦ, ꯑꯩ ꯀꯩꯅꯣꯝꯃ ꯌꯦꯡꯒꯦ" ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯣ ꯊꯣꯛꯅꯕ ꯇꯧꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯄꯨꯒꯤ ꯃꯇꯨꯡ ꯏꯜꯂꯛꯀꯦ ꯍꯥꯏꯗꯨꯅ "ꯑꯩꯁꯨ ꯂꯥꯛꯀꯦ" ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯄꯨ ꯑꯁꯤꯅ ꯌꯥꯗ꯭ꯔꯦ꯫ "ꯅꯪꯒꯤ ꯄꯥꯕꯨꯡ ꯂꯩꯔꯝꯃꯨ, ꯀꯨꯏꯔꯣꯏ, ꯀꯩꯅꯣꯝꯇ ꯌꯦꯡꯒꯦ" ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯏꯇꯣꯒ ꯄꯨꯟꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯃꯄꯨ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯛꯈ꯭ꯔꯒ ꯑꯉꯥꯡ ꯑꯗꯨꯅ ꯎꯏ ꯍꯥꯏꯔꯤꯕ, ꯃꯥꯅ ꯊꯦꯡꯅꯩ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯑꯗꯨꯒ ꯃꯤꯅꯤꯠ 5-10ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯠꯂꯛꯏ꯫ ꯃꯄꯥꯟꯂꯣꯝꯗ ꯀꯔꯤ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯃꯇꯝ ꯑꯗꯨꯗ ꯏꯇꯣꯅ ꯀꯔꯤꯃꯇ ꯈꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯗꯨꯅ ꯁꯥꯔꯤꯕ, ꯃꯥꯅ ꯇꯝꯂꯤꯕ ꯋꯥꯔꯤ ꯑꯁꯤꯗ ꯌꯥꯝꯅ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯏꯇꯣꯅ ꯎꯕ ꯐꯪꯈꯤ꯫ ꯃꯥꯒꯤ ꯃꯄꯥꯕꯨꯡꯗ ꯏꯇꯣꯅ ꯋꯥꯁꯤꯡ ꯑꯁꯤ ꯐꯖꯅ ꯀꯨꯞꯅꯗꯤ ꯍꯪꯈꯤꯗꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯨꯝꯕ ꯃꯇꯝꯗꯁꯨ ꯃꯁꯨ ꯑꯁꯤ ꯆꯦꯠꯅ ꯀꯣꯜꯂꯒ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯊꯥꯏꯅꯒꯤ ꯂꯤꯔꯕ ꯑꯔꯤꯕ ꯏꯁꯩ ꯑꯃꯈꯛ ꯇꯞꯅ ꯉꯪꯂꯒ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯃꯁꯨ ꯑꯍꯜ ꯑꯗꯨ ꯄꯝꯂꯒ ꯀꯞꯆꯈꯤ,
ꯀꯣꯜꯂꯒ ꯅꯨꯡꯁꯤꯅ ꯇꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯟꯅꯩ꯫ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯅ ꯇꯨꯝꯈꯤ ꯍꯥꯏꯕ ꯏꯇꯣꯅ ꯂꯣꯏꯅ ꯈꯪꯈꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯞꯇꯪ ꯂꯦꯡꯂꯛꯄ, ꯍꯥꯏꯔꯞꯇꯪ ꯃꯪ ꯎꯕꯒꯤ ꯀꯔꯤꯑꯣꯏ ꯃꯥꯅ ꯂꯥꯛꯔꯛꯄ ꯃꯇꯝꯗ ꯃꯄꯨ ꯑꯗꯨꯅ ꯈꯪꯈꯤꯕ, ꯃꯥꯅ ꯄꯥꯈꯠꯈꯤꯕ꯫ ꯑꯉꯥꯡ ꯑꯗꯨꯅ ꯃꯪꯍꯥꯗ ꯅꯣꯛꯄꯕꯨ ꯑꯣꯏꯔꯣ ꯀꯞꯄꯕꯨ ꯑꯣꯏꯔꯣ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯄꯥꯈꯠꯇꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯏꯇꯣ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯇꯨꯝꯗꯕ ꯃꯈꯩ ꯂꯣꯟꯅ ꯆꯦꯞꯊꯗꯨꯅ ꯃꯥꯒꯤ ꯃꯄꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯈꯤ꯫ ꯃꯄꯥꯕꯨꯡꯗ ꯃꯔꯝ ꯑꯁꯦꯡꯕꯗꯤ ꯍꯪꯕ ꯉꯝꯗ ꯏꯇꯣꯗꯁꯨ ꯃꯇꯝ ꯑꯗꯨꯗ ꯋꯥꯍꯪ ꯌꯥꯝꯅ ꯍꯪꯖꯈꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯏꯇꯣꯒꯤ ꯃꯄꯥꯕꯨꯡ ꯑꯁꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯤꯒꯤ ꯆꯠꯂꯨꯕ ꯇꯥꯔꯕꯁꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯗꯅꯕ ꯌꯥꯝꯅ ꯉꯟꯅ ꯂꯥꯛꯅꯕ ꯍꯣꯠꯅꯩ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯍꯥꯛ ꯃꯁꯨ ꯑꯍꯜꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯌꯨꯝꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤꯅ ꯃꯄꯥꯕꯨꯡꯅ ꯀꯔꯤ ꯇꯧꯔꯤ, ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯜꯂꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯏꯇꯣꯅ ꯈꯪꯕ ꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯂꯩꯃ ꯃꯁꯥꯃꯛꯇꯤ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯇꯣꯅ ꯈꯪꯈꯤꯕ ꯎꯈꯤꯕ ꯈꯔ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤ ꯃꯥꯒꯤ ꯃꯄꯨ ꯑꯁꯤꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯪꯅꯕꯁꯤꯡꯗꯁꯨ ꯁꯥꯟꯅꯕ ꯊꯥꯔꯝꯗꯦ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄ ꯃꯇꯝꯗꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯏꯇꯣꯗ ꯃꯁꯨ ꯑꯁꯤ ꯁꯦꯟꯅꯧ ꯍꯥꯏꯗꯨꯅ ꯊꯜꯂꯝꯃꯤ, ꯑꯉꯥꯡꯁꯤ ꯊꯥꯗꯣꯛꯀꯅꯨ, ꯑꯇꯣꯞꯄꯒ ꯄꯨꯜꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯁꯤꯅ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯁꯨ ꯑꯁꯤ ꯃꯥꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯁꯥꯟꯅꯩ, ꯃꯥꯅ ꯂꯣꯏꯅꯩ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯇꯝ ꯈꯔ ꯁꯨꯝ ꯇꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯏꯇꯣ ꯑꯁꯤ ꯇꯨꯝꯗꯕ ꯃꯈꯩ ꯃꯄꯥꯕꯨꯡꯅ ꯈꯜꯂꯤꯕ, ꯃꯥꯅ ꯀꯞꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯣꯟꯅ ꯃꯥꯅ ꯌꯦꯡꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃꯁꯨ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ ꯇꯨꯡꯗ ꯃꯄꯥꯕꯨꯡ ꯑꯁꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯁꯨ ꯑꯁꯤꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯒ, "ꯀꯔꯤꯅꯣ? ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤ ꯀꯔꯤꯅꯣ? ꯑꯩ ꯌꯥꯝꯅ ꯀꯟꯅꯗꯤ ꯍꯣꯠꯅꯔꯦ, ꯑꯗꯨꯕꯨ ꯉꯝꯂꯣꯏꯗꯣꯔꯦ꯫ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤ ꯀꯔꯤꯅꯣ?" ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯞꯈꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯇꯣꯅ ꯎꯈꯤ꯫ ꯑꯃꯨꯛꯁꯨ ꯃꯤꯁꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯗ꯭ꯔꯕ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯃꯗ ꯏꯇꯣꯒꯤ ꯃꯄꯥꯕꯨꯡ ꯑꯁꯤ ꯃꯪꯒꯣꯜ ꯑꯃ ꯊꯣꯔꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯨꯃꯥꯡ ꯃꯇꯣꯟꯃꯛꯇꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯊꯔꯒ ꯃꯥꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯏꯇꯣꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯖꯤꯟ ꯃꯔꯨꯞ ꯑꯃꯗꯒꯤ ꯂꯣꯟꯅ ꯂꯨꯝꯂꯒ ꯌꯦꯡꯈꯤꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯏꯇꯣꯒꯤ ꯃꯄꯥꯕꯨꯡꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯤ, ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯊꯥꯗꯣꯛꯂꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯞꯅ ꯃꯥꯅ ꯆꯪꯂꯛꯈꯤ꯫ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯏꯇꯣꯅ ꯂꯨꯝꯂꯒ ꯂꯣꯟꯅ ꯌꯦꯡꯈꯤꯕꯅꯤ, ꯂꯣꯏꯅ ꯎꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯗ ꯋꯥꯍꯪꯁꯤꯡ ꯑꯁꯤ ꯃꯥꯅ ꯀꯔꯤꯃꯠꯇ ꯍꯪꯈꯤꯗꯦ꯫ ꯍꯪꯗꯤ ꯌꯥꯝꯅ ꯍꯪꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯕ ꯋꯥꯔꯤꯗꯤ ꯁꯨꯈꯪ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯅꯣꯡꯃꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯃꯄꯨ ꯑꯗꯨꯒ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯅ ꯇꯨꯃꯤꯟꯅꯔꯤ꯫ ꯇꯨꯃꯤꯟꯅꯔꯤꯉꯩ ꯃꯇꯨꯡ ꯑꯍꯤꯡ ꯅꯣꯡꯖꯥꯏ ꯈꯔ ꯍꯦꯜꯂꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯑꯉꯥꯡ ꯑꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯛꯏ, ꯀꯞꯂꯛꯏ꯫ ꯀꯞꯂꯛꯄ ꯃꯇꯝꯗ ꯃꯄꯨ ꯑꯁꯤ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯛꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯁꯨ ꯅꯨꯄꯥ ꯑꯁꯤꯗ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯀꯞꯂꯒ ꯃꯅꯤꯡꯂꯣꯝꯗ ꯃꯥꯕꯨ ꯀꯧꯔꯦ, ꯂꯥꯎ ꯍꯥꯏꯌꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯑꯁꯤ ꯃꯤꯠ ꯁꯤꯡꯕꯣꯏ ꯁꯤꯡꯗꯕꯣꯏ ꯃꯂꯪ ꯇꯔꯪ ꯑꯃꯗ ꯄꯥꯎꯈꯨꯝ ꯄꯤꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯇꯣ ꯑꯁꯤ ꯍꯟꯗꯛ ꯃꯇꯝ ꯈꯔꯁꯤ ꯇꯨꯝꯕ ꯌꯥꯗꯕꯅꯤ꯫ ꯃꯥꯁꯨ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯏꯇꯣ ꯑꯁꯤ ꯇꯞꯅ ꯄꯨꯡꯗꯩ ꯀꯨꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯐꯛꯂꯥꯡ ꯅꯥꯀꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯀꯔꯤ ꯍꯥꯏꯅꯕꯅꯣ ꯀꯩꯗꯧꯕꯅꯣ ꯍꯥꯏꯕꯁꯤ ꯏꯇꯣꯅ ꯂꯣꯟꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯗꯨꯅ ꯀꯤꯅ ꯂꯤꯔꯤꯕ ꯃꯥꯅ ꯁꯥꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯄꯨ ꯑꯗꯨꯅ ꯃꯁꯨꯗꯨꯕꯨ ꯀꯣꯜꯂꯒ ꯀꯞꯄꯤ꯫ "ꯀꯔꯤꯝ ꯇꯧꯔꯣꯏꯅꯦ, ꯅꯪ ꯀꯔꯤꯝꯇ ꯋꯥꯒꯅꯨꯅꯦ" ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯦꯝꯃꯤ꯫ "ꯅꯪ ꯀꯤꯕ ꯐꯅꯕ ꯄꯨꯄꯨꯅ ꯋꯥꯔꯤ ꯂꯤꯕꯤꯒꯦꯁꯦ, ꯀꯤꯕ ꯐꯅꯕ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯂꯤꯕꯤꯒꯦꯁꯦ" ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥꯔꯤ ลิꯕꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯂꯤꯅ ꯑꯉꯥꯡ ꯑꯗꯣ ꯃꯄꯨ ꯑꯗꯨꯅ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯇꯨꯝꯈ꯭ꯔꯕ ꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯏꯇꯣꯒꯤ ꯃꯄꯥ ꯑꯁꯤ ꯊꯣꯛꯂꯛꯂꯦ꯫ ꯊꯣꯛꯂꯛꯂꯒ ꯑꯉꯥꯡ ꯑꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯀꯧꯔꯦ, ꯃꯅꯤꯡꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗꯁꯨ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯥꯗꯣꯛꯂꯝꯃꯤ, ꯇꯧꯔꯝꯃꯤ꯫ ꯍꯟꯗꯛꯃꯛꯇꯤ ꯏꯇꯣꯁꯦ ꯑꯗꯨꯝꯅ ꯐꯛꯂꯥꯡ ꯃꯔꯨꯝꯗꯒꯤ ꯑꯃꯗꯤ ꯇꯨꯝꯗꯕ ꯃꯈꯩ ꯉꯁꯥꯏ ꯃꯈꯩ ꯇꯥꯔꯝꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯃꯅꯤꯡꯂꯣꯝꯗ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯌꯦꯡꯕ ꯊꯣꯛꯂꯛꯄꯅꯤ꯫ ꯆꯥꯛꯁꯪꯒꯤ ꯑꯍꯣꯕꯤ ꯑꯃꯗꯒꯤ ꯃꯥꯅ ꯂꯣꯟꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯏꯇꯣꯅꯁꯨ ꯐꯖꯅ ꯈꯪꯕ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯄꯥꯕꯨꯡ ꯑꯁꯤ ꯃꯅꯤꯡꯂꯣꯝꯗ ꯆꯪꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯣꯝ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗꯒꯤ ꯃꯥ ꯆꯪꯂꯛꯄꯅꯤ꯫ ꯃꯃꯥꯡ ꯊꯣꯡ ꯑꯁꯤꯁꯨ ꯂꯣꯟꯁꯤꯟꯕ ꯅꯠꯇꯦ꯫ ꯉꯁꯥꯏ ꯏꯇꯣꯒꯤ ꯃꯄꯥꯕꯨꯡ ꯑꯁꯤꯅ ꯊꯕꯛ ꯑꯗꯨ ꯇꯧꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯃꯥꯡ ꯊꯣꯡ ꯑꯁꯤ ꯍꯥꯏꯔꯞ ꯍꯥꯡꯗꯣꯛꯂꯒ ꯊꯜꯂꯝꯕꯅꯤ꯫ ꯑꯁꯣꯝꯗ ꯏꯇꯣꯅ ꯈꯜꯂꯤꯕꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯈꯤ, ꯃꯅꯤꯡꯂꯣꯝꯗ ꯁꯣꯏ ꯆꯪꯂꯛꯀꯅꯤ꯫
ꯃꯁꯤꯒꯤ ꯆꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯈꯪꯗ ꯁꯥ ꯂꯨꯝꯂꯒ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗꯒꯤ ꯃꯥꯒꯤ ꯃꯄꯥꯁꯤ ꯆꯠꯈꯤꯂꯛꯂꯦ ꯃꯃꯥꯡ ꯊꯣꯡꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯏꯔꯞ ꯍꯥꯡꯗꯣꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯏꯇꯣꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯆꯥꯛꯁꯪꯗ ꯂꯩꯔꯝꯕꯗꯒꯤ ꯐꯠ ꯊꯣꯛꯂꯛꯄꯅꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯄꯥꯕꯨꯡ ꯑꯁꯤꯒ ꯃꯥꯒ ꯃꯤꯆꯥꯟꯅꯈꯤ ꯊꯦꯡꯅꯈꯤ ngasi mapapung odingi oiriba saktam adu ubda itose maag masara swai lawba khangpek khangbagi mong mata umadi mangonda phauki mapapung gi wakhandasu mi kana amata leitre loina tumna kre haduna khallubane machana pa ito ga maag michana ba matam dasu mapapung su harapta ngakpa madi maag masada phauki machana pa na aki bagi mong amada mangonda yengla buda mapapung aduna maag ma thonga tamana thase aduga machana pa ito da harami tumdibra nangde ito tamna khume tumdre mapabungsu wam dang alamdre aduga machanupa da tumuraso asumna haramnaga mahakse masunupa gi manak tamna amuk janki ito hangdi yamna hangninki kari karam toribano kari thodok leibana habse khangmadi yamna khaninga phauki adubu hangbu haibidi ngamde ikui kuidana ito na magi mapabungda hangi haduna khalakka matamdani ngasidi masunupa ahaladugi laibak thiba numit ado tarare matam masi numidangi matam sunate numiyunga matamni ito amadi magi nupi laimasu sakcha toklaba tungda macha atomado makhoi konduna ngaktung tulamme aduga somdana masunupa aduga mapu aduga tumlamme makhoi puna tumthringai tanjada karam tawna thokibano karam tawna oikibano khangkidre masunupa ahalado mapu tulammadagi adum thokre makhoina khanglakpa makhoina hainarakpase angang ado nungtingi matama thiba phangaktabada kadom jakhibano hadana koyeng yengnarakpani kadaida lekhibano kadomda jakhibano haiba makhoi kana amta khangna haudre thiba yaba thire yengbu yaba yengle phanglaktre adubu mamai thangda angang ado makhoigi mamangi pukhida tawkhalga leramle masigi matawusi urubadadi ito amati leima kokchawbi kakre mapu dudi mafam masimak tadam kunthakre lekai makhoi sagai na tegi misi jangkhilaktuna angang ado makhoi khungatlaga mangonda purukle mayam asi hek ateng thana oibana kaino ma tawkre ito leima phajana kapki aduga mapu odusu thawai chakna kanna kapki mapu oduna phaglang matai amada nga tharaga aigi su aina kanba ngamdre hadna kappa mana hikna mana ngangkibu wasing ase matam adu itona taki asumna masunupa adu leikidraba matam khara ase mapu ase tumma chabi yadana yamna waki yamna kapki mamau nupi amadi machanupa itona mapabang adu theme sagai natai imung manungi miyoi atai singnadi thamoi chawthoknaba laibak tamlambane amarom nakhoi gi nacha ahallase magun yamna kalli hek yengbada pawnungdu nusiba mina as hainaba angang adu oi ka haduna panghaida haduna leima amadi magi nupa itogi thamoi ado chawthoknaba honai adubu itogi mapabungda karigumba kharidi adum lotle mahangna machi da mangi machi da mana kapi masigi wari ase itotani karigumba da singnariba adubu mapabungda mana masigi maramse hangi haduna khallabasu hangudi ngamde asumna angang adugi mathau mangam loikre nongmadi mapabanggi manaka changduna itona wa hangki matam maduda itona hangliba wase atayam tanate yumasigi akoibase laifam tinmam kanra mamangaida lairam tilam makhoigi sanafam oibra haduna mapabangda hanglibani pabungna thengna hogatuna karigumda laison soliba lai khurumbagi mong khara tawribase aina sum ujabada babung kari leigi haduna itona khaningmadagi mapabungda mana lon hangmani itona masi hangliba tawribasing ase magi nupi leimadasu khangankibanate matam aduda mapabung aduna kesum leitida yum masigi amadi sagai asigi awana khudong thiba laktanaba aina karigumba khara khurumbani haduna khungkibada ito makhatana wa hangamkidabani jahi karigi matungda amuk hana leima masalumle mamau nupina handakisu masalumba matam masida itogi mapabung ase mana yamna wana honajaduna numidang kudingi lai khurumjaba amadi karigumba kharadi yama toina tawki adubu angang asina taibang farokka matamda itogi mapabung ase amukusu thamoi kaire magi maithona tarima mi ase itodana khara dum ubani khara sum khangmani hanamuksu makhoigi poklibase machanupa oina poklare
ꯃꯆꯥꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯏꯇꯣꯒꯤ ꯃꯄꯥꯕꯨꯡ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯁꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯁꯤꯅ ꯃꯃꯥꯒ ꯑꯃꯗꯤ ꯏꯇꯣꯒ ꯃꯈꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯁꯦꯟꯅꯔꯒ ꯁꯥꯟꯅꯔꯒ ꯂꯩꯈ꯭ꯔꯦ꯫ ꯉꯁꯥꯏꯋꯥꯏ ꯑꯇꯣꯝꯕ ꯑꯣꯏꯔꯝꯂꯤꯕ ꯌꯥꯏꯃꯗꯣ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯕꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯄꯨ ꯑꯁꯤꯒ ꯂꯩꯃꯤꯟꯅꯔꯦ, ꯃꯥꯒ ꯄꯨꯟꯅ ꯇꯨꯃꯤꯟꯅꯕ, ꯁꯥꯟꯅ ꯈꯣꯠꯅꯕ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯦ꯫ ꯍꯟꯗꯛꯀꯤ ꯑꯉꯥꯡ ꯑꯁꯤꯕꯨꯁꯨ ꯃꯄꯨ ꯑꯁꯤꯅ ꯅꯨꯡꯁꯤꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯩ꯫ ꯃꯍꯥꯛꯁꯨ ꯆꯍꯤ 5-6 ꯐꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯉꯥꯡ ꯑꯁꯤꯒꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯃꯇꯝ ꯑꯗꯣ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯀꯔꯤ ꯀꯝꯗꯧꯔꯤ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯇꯥꯃꯣꯅ ꯑꯩꯕꯨ ꯀꯧꯔꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯇꯣꯏꯅ ꯃꯄꯨꯗ ꯃꯥꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯦ ꯂꯩꯃ ꯇꯥꯗꯅꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯏꯇꯣꯅ ꯈꯪꯗꯅꯕ ꯍꯣꯠꯅꯕꯗ ꯃꯄꯨ ꯑꯁꯦ ꯃꯇꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯋꯥꯈꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯪꯗ ꯃꯥꯒꯤ ꯇꯥꯃꯣꯅ ꯂꯥꯎ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯏ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯑꯗꯨꯝ ꯑꯉꯥꯡ ꯑꯁꯤꯅ ꯃꯄꯨꯗ ꯇꯝꯂꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯃꯄꯨ ꯑꯁꯦ ꯄꯣꯊꯥꯕ ꯏꯌꯥ ꯌꯥꯗꯦ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯕꯁꯨ ꯀꯩꯅꯣꯝꯃ ꯇꯧꯔꯕꯁꯨ ꯃꯁꯨ ꯅꯨꯄꯥ ꯌꯥꯏꯃꯁꯤꯒꯤꯗꯃꯛꯇ ꯈꯟꯕꯗ ꯃꯄꯨ ꯑꯁꯦ ꯌꯥꯝꯅ ꯋꯥꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯁꯨ ꯅꯨꯄꯥ ꯑꯁꯤꯒ ꯃꯄꯨ ꯑꯁꯤꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯉꯥꯡ ꯑꯁꯤꯅ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯒꯤ ꯃꯅꯤꯡꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟ ꯊꯣꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯔꯤꯕ ꯏꯇꯣ ꯑꯃꯗꯤ ꯂꯩꯃꯗꯤ ꯍꯥꯟꯅꯅ ꯆꯥꯛ ꯆꯥꯈ꯭ꯔꯕꯅꯤ꯫ ꯃꯄꯨꯗꯨꯅ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯄꯗꯒꯤ ꯑꯉꯥꯡ ꯑꯗꯣ ꯃꯄꯨ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯅ ꯆꯥꯛ ꯆꯥꯔꯝꯗꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯥꯃꯤꯟꯅꯔꯤꯉꯩ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯑꯉꯥꯡ ꯑꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯧꯕꯁꯦ ꯃꯄꯨ ꯑꯗꯨꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯇꯝꯗ ꯃꯥꯅ ꯇꯥꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯇꯜꯂꯦ, ꯑꯩ ꯂꯥꯛꯑꯣꯏꯌꯦ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯈꯤꯕꯁꯤꯡ ꯑꯁꯤꯁꯨ ꯃꯄꯨ ꯑꯗꯨꯅ ꯇꯥꯈꯤ꯫ ꯑꯗꯨꯒ ꯉꯥꯡꯅꯔꯤꯕ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯁꯨ ꯏꯇꯣꯅꯁꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯂꯨꯝꯂꯒ ꯂꯣꯟꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯇꯣ ꯃꯅꯥꯛꯇ ꯆꯪꯗꯦ, ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯇꯨꯃꯤꯟꯅ ꯂꯨꯝꯂꯒ ꯃꯈꯥ ꯇꯥꯅ ꯇꯥꯔꯝꯃꯤ꯫ ꯆꯥꯛꯁꯪ ꯑꯗꯨꯒꯤ ꯃꯅꯤꯡꯊꯣꯡ ꯃꯄꯥꯟꯂꯣꯝꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯤꯕ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗ ꯃꯄꯨ ꯑꯁꯦ ꯆꯥꯛ ꯆꯥꯕ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗ ꯃꯍꯥꯛꯁꯦ ꯌꯥꯝ ꯊꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯗꯨꯅ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯃꯛꯇꯗ ꯆꯦꯟꯈꯤꯕꯒꯤ ꯁꯥꯎꯝ ꯑꯃꯗꯤ ꯃꯄꯨ ꯑꯗꯨꯅ ꯎꯕ ꯐꯪꯈꯤ꯫ ꯁꯥꯎꯝꯗꯨ ꯎꯕꯗꯒꯤ ꯃꯁꯨ ꯑꯁꯦ ꯃꯥꯅ ꯏꯃꯨꯡ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯊꯥꯖꯤꯜꯂꯝꯂꯒ ꯃꯄꯨ ꯑꯁꯦ ꯃꯈꯨꯠ ꯍꯥꯝꯕꯣꯏ ꯍꯥꯝꯗꯕꯣꯏ ꯇꯧꯗꯨꯅ ꯆꯦꯟꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯄꯨ ꯑꯗꯨꯅ ꯇꯥꯟꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯇꯣ ꯑꯁꯦ ꯅꯥꯀꯜ ꯑꯃꯗ ꯂꯨꯝꯂꯝꯕꯗꯒꯤ ꯃꯥ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯆꯥ ꯑꯁꯦ ꯃꯥꯅ ꯄꯝꯗꯨꯅ ꯆꯥꯛꯁꯪꯒꯤ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗꯒꯤ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠꯇꯪꯗꯤ ꯄꯥꯛꯊꯗꯨꯅ ꯌꯦꯡꯈꯤ꯫ ꯃꯥꯅ ꯃꯆꯥꯅꯨꯄꯥꯗ ꯄꯨꯄꯨꯗꯤ ꯀꯗꯥꯏ, ꯄꯨꯄꯨ ꯀꯗꯣꯝ ꯆꯠꯈ꯭ꯔꯦ ꯍꯪꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯅ ꯑꯁꯣꯝꯗ ꯀꯅꯥꯅꯣꯝ ꯇꯥꯟꯈ꯭ꯔꯦ, ꯑꯁꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯉꯥꯡ ꯑꯁꯦ ꯌꯥꯝꯅ ꯊꯨꯅ ꯄꯨꯁꯤꯜꯂꯛꯏ, ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯊꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯏꯇꯣ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯏ꯫ ꯊꯣꯛꯂꯛꯑꯒ ꯃꯄꯥꯕꯨꯡ ꯑꯗꯣ ꯀꯗꯣꯝ ꯆꯠꯈꯤꯕꯅꯣ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯅꯤꯡꯂꯣꯝꯗ ꯌꯦꯡꯉꯤ꯫ ꯃꯅꯤꯡꯂꯣꯝ ꯂꯩꯔꯝꯗꯕꯗꯒꯤ ꯃꯥꯡꯒꯣꯜꯂꯣꯝꯗ ꯊꯣꯔꯛꯏ ꯑꯗꯨꯒ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯆꯠꯇꯨꯅ ꯃꯥꯅ ꯀꯨꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯏꯇꯣꯒꯤ ꯃꯄꯥꯕꯨꯡ ꯑꯁꯤ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯤ, ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯀꯥꯡꯉꯤ, ꯌꯥꯝꯅ ꯋꯥꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯇꯧꯏ꯫ ꯃꯄꯥ ꯆꯪꯂꯛꯄ ꯃꯇꯝꯗ ꯉꯁꯤꯗꯤ ꯃꯪꯒꯣꯜ ꯑꯁꯤꯗ ꯏꯇꯣꯅ ꯍꯪꯂꯒꯤ ꯃꯇꯥꯒꯨꯝ ꯄꯥꯕꯨꯡ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯍꯟꯗꯛ ꯑꯩꯅ ꯂꯣꯟꯅ ꯌꯦꯡꯕꯗ ꯎꯍꯩꯗꯕ ꯇꯥꯍꯩꯗꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯎꯕ ꯐꯪꯉꯤ꯫ ꯄꯥꯕꯨꯡꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯄꯤꯗꯦ, ꯃꯁꯤꯒꯤ ꯃꯔꯝꯁꯦ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯇꯣꯅ ꯍꯪꯉꯤ꯫ ꯋꯥꯗꯣ ꯍꯪꯕ ꯃꯇꯝꯗ ꯏꯇꯣꯒꯤ ꯃꯄꯥꯕꯨꯡꯅ ꯈꯨꯝꯃꯤ, ꯃꯁꯤꯒꯤ ꯄꯥꯈꯨꯝ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯏꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯝꯒꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏ, ꯑꯉꯥꯟꯕ ꯃꯇꯝ ꯑꯩꯅ ꯅꯣꯡꯃ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯒꯅꯤ꯫ ꯉꯁꯤ 5-10ꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯋꯥꯔꯤ ꯑꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯀꯅꯤ꯫ ꯇꯧꯕꯇꯕꯨ ꯋꯥꯔꯤ ꯑꯁꯦ ꯅꯪ ꯈꯪꯖꯤꯜꯂꯨ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯑꯃꯗꯤ ꯁꯥꯒꯩ ꯅꯥꯇꯩ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯇꯥꯍꯟꯕ ꯌꯥꯕ ꯋꯥꯔꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯏꯇꯣ ꯑꯁꯦ ꯃꯄꯥꯒꯤ ꯋꯥꯗꯣ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯥꯖꯕ ꯄꯤꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯋꯥꯔꯤ ꯑꯁꯦ ꯂꯤꯒꯦ ꯍꯥꯏꯔꯝꯕꯁꯤꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯕꯒꯤ ꯃꯇꯝ ꯌꯧꯗ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯅꯣꯡꯃꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯦ ꯁꯥꯒꯩ ꯅꯥꯇꯩ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯀꯤꯈꯤꯕ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯑꯃꯨꯛꯀ ꯊꯣꯛꯇꯕ ꯑꯃꯨꯛꯀ ꯇꯧꯗꯕ ꯃꯑꯣꯡ ꯑꯃꯅꯤ꯫ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯕꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯊꯥꯡꯒꯤ ꯅꯨꯃꯤꯠꯁꯨ ꯑꯣꯏ꯫ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯄꯨ ꯑꯗꯨꯒ ꯏꯇꯣꯒꯤꯗꯤ ꯃꯆꯥ ꯌꯥꯏꯃ ꯑꯣꯏꯔꯤꯕꯁꯤꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯇꯨꯃꯤꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯄꯨ ꯑꯁꯤꯁꯨ ꯍꯧꯒꯠꯂꯛꯇ꯭ꯔꯦ ꯑꯗꯨꯒ ꯃꯁꯨ ꯅꯨꯄꯥ ꯑꯁꯤꯁꯨ ꯍꯧꯒꯠꯂꯛꯇ꯭ꯔꯦ꯫ ꯅꯣꯡ ꯉꯥꯟꯕꯒꯤ ꯏꯇꯣꯗꯤ ꯊꯕꯛ ꯑꯇꯩ ꯆꯠꯄꯅꯤꯅ ꯃꯥꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯁꯨ ꯌꯥꯍꯧ ꯉꯟꯕ ꯃꯤꯅꯤꯅ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯥ ꯍꯧꯒꯠꯇꯕ꯭ꯔꯥ ꯃꯍꯥꯛ ꯊꯣꯏꯗꯣꯛꯅ ꯈꯪꯉꯨꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯉꯥꯡꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇꯦꯅꯦ, ꯑꯃꯨꯛꯀ ꯇꯨꯝꯕ ꯍꯧꯗꯣꯛꯎꯅꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯗꯨꯕꯨꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯃꯁꯨ
ꯃꯄꯥꯕꯨꯡꯒꯤ ꯀꯥꯗꯨꯗ ꯆꯪꯗꯦ ꯃꯍꯥꯛꯅ ꯌꯨꯝꯌꯥꯏꯗ ꯂꯦꯞꯇꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯀꯧꯏ ꯑꯗꯨꯕꯨ ꯈꯨꯝꯂꯛꯇ꯭ꯔꯦ ꯈꯨꯝꯂꯛꯇꯕꯗꯒꯤ ꯂꯩꯃꯅ ꯈꯜꯂꯤ ꯃꯀꯨꯕꯣꯛ ꯑꯗꯨꯗꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯍꯧꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯕꯨꯡꯉꯣ ꯁꯦ ꯍꯧꯒꯠꯂꯣ ꯍꯥꯏꯗꯨꯅ ꯆꯪꯂꯨꯕ ꯃꯇꯝꯗꯤ ꯃꯥꯒꯤ ꯃꯀꯨꯕꯣꯛ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯄꯩꯊꯦꯛꯂꯒ ꯆꯤꯡꯊꯦꯛꯂꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯨꯕꯗꯗꯤ ꯂꯩꯃ ꯑꯁꯦ ꯌꯥꯝꯅ ꯄꯥꯈꯠꯈꯤꯕ ꯑꯃꯗꯤ ꯃꯀꯣꯛꯇ ꯍꯥꯏꯒꯠꯈꯤꯕ ꯀꯌꯥ ꯑꯗꯨꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯍꯥꯛꯁꯦ ꯆꯦꯟꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯃꯥꯡꯒꯣꯟꯅ ꯊꯔꯣ ꯑꯣꯟꯗꯨꯅ ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯥꯎ ꯂꯥꯎꯔꯒ ꯂꯩꯈꯤ ꯃꯥꯅ ꯂꯥꯎꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯌꯨꯝꯊꯪꯅꯕ ꯃꯤꯁꯤꯡ ꯑꯁꯤ ꯆꯦꯟꯁꯤꯟꯅꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯏꯇꯣ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤ ꯑꯇꯩ ꯃꯊꯪ ꯆꯦꯟꯁꯤꯟꯅꯔꯒ ꯀꯩꯗꯧꯔꯦ ꯍꯪꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯃ ꯉꯥꯏꯍꯥꯛꯇꯪꯗꯤ ꯄꯥꯎ ꯑꯃꯅꯤ ꯇꯝꯂꯝꯃꯤ ꯏꯃꯨꯡꯗ ꯑꯩꯒꯤ ꯕꯥꯖꯤꯒ ꯑꯉꯥꯡꯒ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯦ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯋꯥꯟꯊꯈꯤ ꯃꯤ ꯆꯦꯟꯁꯤꯟꯅꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯀꯨꯕꯣꯛ ꯑꯗꯨꯒ ꯃꯁꯨ ꯑꯗꯨꯒ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗꯗꯤ ꯃꯌꯥꯝ ꯑꯁꯤꯁꯨ ꯀꯤꯕ ꯑꯃꯗꯤ ꯄꯪꯀꯞꯇ ꯀꯞꯇꯨꯅ ꯄꯪꯂꯥꯎꯗ ꯂꯥꯎꯅꯈꯤ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯃꯤ ꯑꯃꯅꯤ ꯆꯦꯟꯗꯨꯅ ꯏꯇꯣꯗ ꯄꯥꯎ ꯄꯤꯔꯨꯔꯦ ꯏꯇꯣꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯐꯤꯡꯅ ꯆꯦꯜꯂꯛꯈꯤ ꯃꯥꯅ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕꯗꯗꯤ ꯏꯇꯣ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯈ꯭ꯔꯦ ꯃꯄꯥꯁꯨ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯗꯨꯁꯨ ꯄꯨꯡꯄꯩ ꯄꯩꯊꯦꯛꯂꯒ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕꯗꯗꯤ ꯃꯥꯁꯨ ꯀꯟꯅ ꯀꯧꯗꯨꯅ ꯂꯥꯎꯗꯨꯅ ꯀꯞꯈꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔꯝꯂꯒ ꯋꯥꯔꯤꯁꯨ ꯍꯥꯏꯈꯤꯗꯕꯅꯤ ꯀꯔꯤ ꯃꯇꯧꯅꯣ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯀꯞꯈꯤ ꯑꯁꯨꯝꯅ ꯃꯄꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯗꯨꯒꯤꯁꯨ ꯃꯊꯧ ꯃꯉꯝ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯗ ꯉꯥꯏꯍꯧꯔꯦ ꯃꯈꯥ ꯇꯥꯅꯁꯨ ꯃꯈꯣꯏ ꯃꯆꯥ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯃꯆꯥ ꯇꯥꯅꯁꯨ ꯉꯝꯈꯤꯗꯦ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤ ꯈꯛꯇ ꯑꯣꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯇꯣꯝꯕꯁꯤꯒꯤ ꯑꯁꯥꯗ ꯃꯈꯣꯏ ꯄꯨꯟꯅ ꯍꯤꯡꯂꯛꯈꯤ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯈꯤ ꯃꯃꯥꯡꯊꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯈꯤ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯏꯇꯣꯗ ꯈꯪꯖꯩ ꯂꯩꯃꯗꯤ ꯈꯪꯈꯤꯗꯦ ꯑꯗꯨꯕꯨ ꯃꯄꯥꯅ ꯍꯥꯏꯔꯝꯗꯕꯅꯤꯅ ꯃꯃꯥꯡꯒꯤ ꯀꯔꯤ ꯋꯥꯔꯤ ꯂꯩꯕꯅ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯪꯅ ꯑꯗꯨꯝ ꯃꯇꯝ ꯀꯨꯏꯅꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯛꯇꯕꯗꯒꯤ ꯃꯈꯣꯏꯁꯨ ꯄꯨꯟꯅ ꯀꯥꯎꯅꯈꯤꯕꯅꯤ ꯑꯁꯨꯝꯅ ꯏꯇꯣ ꯑꯃꯗꯤ ꯂꯩꯃ ꯃꯈꯣꯏ ꯑꯅꯤꯅ ꯆꯍꯤ ꯃꯇꯝ ꯑꯁꯤ ꯌꯥꯝꯁꯤꯜꯂꯛꯂꯕ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤ ꯊꯤꯔꯛꯂꯕ ꯃꯈꯣꯏꯒꯤ ꯃꯤꯠꯇ ꯃꯁꯨ ꯎꯔꯛꯀꯗꯕ ꯃꯇꯝ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯌꯧꯔꯛꯂꯦ ꯂꯩꯃ ꯑꯃꯗꯤ ꯏꯇꯣꯒꯤ ꯃꯆꯥ ꯑꯇꯣꯝꯕꯁꯦ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯑꯇꯣꯝꯕ ꯀꯧꯈꯤꯕꯗꯒꯤ ꯑꯗꯨꯝ ꯑꯇꯣꯝꯕ ꯀꯧꯅꯈ꯭ꯔꯕꯅꯤ ꯃꯥꯅ ꯅꯨꯄꯤ ꯊꯤꯔꯛꯂꯕ ꯃꯈꯣꯏꯒꯤ ꯃꯤꯠꯇ ꯃꯆꯥ ꯑꯃ ꯎꯔꯛꯄ ꯃꯇꯝ ꯏꯇꯣ ꯑꯃꯗꯤ ꯂꯩꯃꯁꯨ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯁꯨ ꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯆꯍꯤ 4 ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯃꯁꯨ ꯅꯨꯄꯥ ꯌꯥꯏꯃ ꯐꯪꯖꯔꯦ ꯅꯨꯄꯤꯗꯤ ꯑꯣꯏꯗ꯭ꯔꯦ ꯃꯁꯨ ꯅꯨꯄꯥ ꯑꯍꯜ ꯑꯃꯗꯤ ꯃꯁꯨ ꯅꯨꯄꯥ ꯌꯥꯏꯃꯒꯤ ꯀꯨꯝꯃꯩꯗ ꯂꯤꯂꯥꯗ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝꯅꯤ ꯌꯦꯡꯉꯨ ꯃꯁꯨ ꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯆꯍꯤ 6ꯀꯤ ꯃꯇꯝ ꯁꯨꯔꯛꯄ ꯁ꯭ꯋꯥꯏꯗꯅꯤ ꯃꯃꯥꯡꯊꯛꯇ ꯃꯄꯨ ꯍꯥꯛꯇꯛꯀꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯏꯃꯥꯟ ꯃꯥꯟꯅꯅ ꯀꯨꯏꯔꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯄ ꯍꯧꯔꯛꯂꯦ ꯏꯇꯣ ꯑꯃꯗꯤ ꯂꯩꯃꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯍꯜ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯅꯤꯡꯊꯤꯖꯩ ꯃꯥꯕꯨꯁꯨ ꯃꯤꯅ ꯎꯕ ꯃꯇꯝꯗ ꯑꯁꯤ ꯑꯉꯥꯡꯁꯤꯗ ꯐꯖꯩꯗ ꯍꯥꯏꯅꯕ ꯑꯉꯥꯡ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯏꯁ ꯁꯣꯟꯅꯕ ꯑꯉꯥꯡꯗꯨ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯄꯨ ꯍꯥꯛꯇꯛꯀꯤ ꯃꯇꯝꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯁꯨ ꯅꯨꯄꯥ ꯑꯍꯜ ꯑꯁꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯁꯨ ꯄꯨꯈ꯭ꯔꯤꯗ ꯇꯥꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯊꯧꯗꯣꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛ ꯂꯩꯈꯤꯔꯝꯗꯦ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯈꯤꯗꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯂꯩꯃ ꯑꯃꯗꯤ ꯏꯇꯣ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯂꯩꯃ ꯑꯃꯗꯤ ꯏꯇꯣꯅ ꯃꯁꯨ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯀꯣꯟꯈꯠꯇꯨꯅ ꯌꯥꯝꯅ ꯀꯞꯈꯤ ꯇꯦꯡꯊꯥꯈꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯆꯞ ꯃꯥꯟꯅꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯑꯃꯨꯛ ꯍꯟꯅ ꯎꯍꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯦꯟꯗꯕꯗꯒꯤ ꯀꯞꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯗꯤ ꯈꯪꯗꯕꯅꯤꯅ ꯃꯄꯥꯗ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯪꯉꯤ ꯃꯃꯧ ꯅꯨꯄꯤꯅꯁꯨ ꯍꯪꯉꯤ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯗ ꯋꯥꯔꯤ ꯂꯤ ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯣ ꯑꯍꯥꯟꯕ ꯃꯇꯝꯗ ꯃꯥꯁꯨ ꯄꯨꯈ꯭ꯔꯤꯗ ꯇꯥꯗꯨꯅ ꯂꯩꯈꯤꯗꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯝꯂꯝꯃꯤ ꯀꯔꯤꯗꯤ ꯇꯧꯅꯤ ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝꯅꯤ ꯀꯛꯄ ꯉꯝꯕ ꯅꯠꯇꯦ ꯄꯦꯟꯗ ꯆꯥꯛꯅ ꯑꯁꯨꯝ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯂꯩꯍꯧꯔꯤꯕꯗꯣ ꯑꯗꯨꯇ ꯃꯉꯥꯏꯔꯦ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯑꯁꯥꯅꯤ ꯃꯁꯤꯇꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯗꯨꯅ ꯂꯣꯏꯅꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯏꯇꯣ ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯩꯕ ꯃꯇꯝꯗ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯈꯤ ꯑꯩꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯅꯣ
ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯑꯁꯤ ꯍꯥꯏꯕꯤꯔꯝꯗꯦ ꯂꯤꯕꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯃꯤꯁꯤꯡ ꯌꯥꯝꯈꯠꯂꯛꯄ ꯌꯥꯗꯕ, ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯈꯨꯗꯤꯡꯒꯤ ꯑꯁꯤ ꯑꯅꯥꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯋꯥꯍꯪ ꯑꯁꯤ ꯖꯥꯠ ꯖꯥꯠ ꯍꯪꯖꯕ ꯍꯧꯈꯤ꯫ ꯂꯩꯃꯗꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯇꯦ, ꯃꯔꯝꯗꯤ ꯏꯇꯣꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯃꯠꯇ ꯈꯪꯗꯕꯗꯒꯤ ꯃꯥꯅ ꯍꯥꯏꯗꯣꯛꯇꯕꯅꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯃꯁꯨ ꯑꯃꯁꯨ ꯐꯪꯅꯔꯦ꯫ ꯃꯁꯨ ꯑꯁꯤ ꯍꯟꯗꯛꯃꯛꯁꯨ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯅꯔꯦ꯫ ꯃꯁꯨ ꯑꯅꯤ ꯁꯨꯕꯁꯤꯗ ꯂꯩꯃꯗꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ, ꯑꯗꯨꯒ ꯑꯇꯣꯝꯕꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤ꯫ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ, ꯁꯤꯈꯤꯕ ꯀꯌా ꯑꯃ ꯌꯥꯎꯔꯕ ꯇꯥꯔꯕꯁꯨ ꯀꯥꯎꯖꯟ ꯊꯤꯕ ꯃꯤꯑꯣꯏꯕꯅꯤ꯫ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯒ ꯂꯩꯌꯨ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯑꯁꯨꯝ ꯀꯥꯎꯔꯛꯄ ꯇꯥꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯍꯜ ꯑꯗꯨ ꯀꯥꯎꯈ꯭ꯔꯦ, ꯃꯁꯨ ꯑꯍꯜ ꯑꯗꯨ ꯀꯥꯎꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯍꯧꯔꯤꯕ ꯌꯥꯏꯃ ꯑꯃꯗꯤ ꯑꯇꯣꯝꯕꯁꯤꯒꯤ ꯑꯁꯥꯗ ꯋꯥꯈꯜꯗ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯨ ꯅꯨꯄꯥ ꯑꯍꯜ ꯑꯣꯏꯔꯤꯕ ꯌꯥꯏꯃ ꯍꯥꯏꯕ ꯇꯥꯔꯦ, ꯃꯁꯤꯗꯤ ꯏꯇꯣꯒ ꯑꯗꯨꯝ ꯇꯨꯃꯤꯟꯅꯩ꯫ ꯇꯨꯃꯤꯟꯅꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯅꯣꯡ ꯐꯥꯗꯣꯛ ꯃꯃꯪꯗ ꯎꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯝ ꯏꯇꯣꯗ ꯂꯤꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯗꯁꯨ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯍꯜ ꯑꯁꯤꯅ ꯃꯥꯕꯨ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯎ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯏ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯗꯨꯝ ꯁꯥꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯗ ꯏꯇꯣ ꯑꯁꯤ ꯑꯃꯨꯛ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯤ ꯃꯊꯥ ꯁꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯃ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯏ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯌꯥꯏꯃꯗꯨꯅ ꯃꯥꯒꯤ ꯃꯄꯨꯗ ꯇꯣꯏꯅ ꯇꯝꯈꯤꯕ ꯋꯥꯔꯤꯁꯤꯡ, ꯃꯪꯗ ꯍꯥꯗ ꯃꯥꯅ ꯀꯤꯈꯤꯕ ꯑꯃꯗꯤ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯛꯈꯤꯕꯒꯤꯁꯤꯡ ꯑꯗꯨ ꯉꯁꯤꯗꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯃꯁꯤ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗ ꯏꯇꯣꯅ ꯃꯁꯨ ꯅꯨꯄꯥ ꯌꯥꯏꯃꯁꯤ ꯃꯥꯅ ꯀꯣꯠꯂ ꯀꯞꯏ꯫ ꯀꯔꯤꯅꯣ, ꯃꯃꯥꯡꯊꯛꯀꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯂꯛꯀꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯤ ꯊꯋꯥꯏ ꯆꯥꯛꯄꯗꯒꯤ ꯃꯥꯅ ꯀꯞꯆꯕꯅꯤ꯫ ꯄꯥꯈꯠꯄ ꯌꯥꯝꯅ ꯍꯦꯟꯕꯗꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯇꯩ ꯑꯇꯩ ꯐꯠꯇꯕꯁꯤꯡ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯡ ꯇꯥꯟꯅꯔꯦ꯫ ꯑꯃꯥꯏꯕꯗ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯁꯨ ꯈꯨꯔꯨꯝꯈꯤꯕꯅꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯂꯕꯅꯤꯅ ꯋꯥꯈꯟꯗ ꯆꯔꯥꯡꯅꯕ ꯑꯃꯗꯤ ꯄꯥꯈꯠꯄ ꯀꯌꯥ ꯑꯃ ꯂꯩꯔꯝꯕꯗꯨ ꯃꯈꯣꯏ ꯐꯅꯔꯦ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯥ ꯑꯃ ꯐꯥꯗ꯭ꯔꯤꯉꯩ ꯃꯅꯨꯡꯗꯅꯤ ꯅꯣꯡꯃ ꯍꯧꯖꯤꯛꯇꯤ ꯃꯁꯨ ꯅꯨꯄꯥ ꯑꯍꯜ ꯑꯣꯏꯔꯤꯕꯁꯤ ꯂꯧꯕꯨꯛꯂꯣꯝꯗ ꯃꯈꯣꯏ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯕ ꯆꯠꯈꯤ꯫ ꯃꯇꯝ ꯑꯁꯤ ꯑꯉꯥꯡ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯆꯍꯤ 6-7ꯀꯤ ꯆꯥꯡ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯧꯕꯨꯛꯇ ꯁꯟ ꯊꯥꯗꯣꯛꯄ, ꯁꯒꯣꯜ ꯊꯥꯗꯣꯛꯄ ꯑꯗꯨꯝ ꯇꯧꯅꯔꯝꯃꯤ꯫ ꯌꯨꯝꯗ ꯄꯨꯜꯂꯒ ꯊꯝꯅꯗꯕ ꯑꯗꯨꯝ ꯂꯧꯕꯨꯛꯂꯣꯝꯗ ꯁꯖꯤꯛ ꯍꯅꯧ ꯆꯥꯅꯕ ꯑꯗꯨꯝ ꯊꯥꯗꯣꯛꯈꯤꯕꯗꯣ꯫ ꯃꯌꯥꯝ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯝꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯥꯎ ꯂꯥꯎꯗꯨꯅ ꯏꯇꯣꯒꯤ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯈꯤ꯫ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯏꯇꯣ ꯑꯃꯗꯤ ꯂꯩꯃꯅ ꯄꯥꯈꯠꯅ "ꯀꯩꯗꯧꯔꯦ ꯀꯩꯗꯧꯔꯦ" ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ "ꯅꯈꯣꯏꯒꯤ ꯅꯁꯨ ꯅꯨꯄꯥꯗꯣ ꯁꯒꯣꯜꯅ ꯀꯥꯎꯗꯨꯅ ꯂꯧꯕꯨꯛꯇ ꯇꯥꯔꯒ ꯂꯩꯍꯧꯔꯦ" ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯏꯇꯣ, ꯂꯩꯃ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯇꯣꯝꯕ ꯃꯃꯧ ꯅꯨꯄꯤ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯈꯤ꯫ ꯆꯠꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯅꯥꯛꯇ ꯃꯤ ꯈꯔ ꯑꯃꯁꯨ ꯀꯣꯏꯁꯤꯜꯂꯒ ꯌꯣꯝꯁꯤꯜꯂꯒ ꯃꯥꯕꯨ ꯄꯝꯈꯠꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯁꯣꯔ ꯍꯣꯟꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯝꯂꯦ꯫ ꯏꯁꯤ ꯁꯤꯕ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯑꯣꯏꯔꯝꯃꯤ꯫ ꯄꯟꯊꯗꯦ ꯌꯥꯝꯅ ꯊꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯗꯣꯛꯇꯔꯗ ꯄꯨꯅꯕ ꯍꯣꯠꯅꯩ, ꯄꯨꯁꯨ ꯄꯨꯏ꯫ ꯗꯣꯛꯇꯔ ꯌꯧꯔꯕ ꯇꯨꯡꯗ ꯉꯥꯏꯍꯥꯛꯇꯪꯗꯤ ꯄꯨꯡꯈꯥꯏ ꯄꯨꯡ ꯑꯃꯒꯤ ꯃꯇꯝ ꯂꯧꯈꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯉꯥꯡ ꯑꯗꯨ ꯀꯟꯕ ꯉꯝꯈꯤꯗꯕꯗꯒꯤ ꯃꯆꯥ ꯑꯅꯤ ꯀꯥꯏꯅꯕꯒꯤ ꯃꯩꯅ ꯂꯩꯃꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯁꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯦ, ꯑꯉꯥꯎꯕꯤ ꯑꯣꯜꯂꯛꯂꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯃꯤ, ꯃꯅꯦꯝꯕꯣꯛꯅ ꯊꯦꯝꯃꯤ, ꯃꯀꯨꯕꯣꯛꯅꯁꯨ ꯊꯦꯝꯃꯤ꯫ ꯀꯩꯗꯧꯅꯤ, ꯂꯩꯃꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯍꯥꯛꯇꯛꯇꯁꯨ ꯃꯆꯥ ꯑꯅꯤ ꯂꯩꯈꯤꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯍꯥꯛꯇꯛ ꯑꯁꯤꯗꯁꯨ ꯃꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯑꯅꯤ ꯑꯃꯁꯨ ꯂꯩꯇ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯗꯤ ꯂꯩꯃꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯑꯁꯨꯝꯅ ꯂꯩꯃ ꯑꯃꯗꯤ ꯏꯇꯣꯒꯤ ꯃꯁꯨ ꯑꯅꯤ ꯑꯁꯦ ꯅꯥ ꯌꯦꯛꯄ ꯀꯔꯤꯃꯠꯇ ꯌꯥꯎꯗꯅ ꯍꯤꯡꯅ ꯍꯤꯡꯅ ꯊꯠꯄ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯈꯤ꯫ ꯂꯩꯃ ꯑꯃꯗꯤ ꯏꯇꯣꯒꯤ ꯃꯆꯥ ꯑꯅꯤꯁꯨ ꯑꯗꯨꯃꯥꯏꯅ ꯅꯥ ꯌꯦꯛꯄ ꯌꯥꯎꯗꯅ ꯍꯤꯡꯅ ꯍꯤꯡꯅ ꯊꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯃꯈꯣꯏ ꯑꯁꯦ ꯑꯉꯥꯎꯕꯒꯤ ꯄꯥꯡꯈꯛ ꯑꯣꯏꯈꯤ꯫ ꯆꯥꯛ ꯅꯣꯡ ꯆꯥꯕ ꯀꯔꯤꯃꯠꯇ ꯌꯥꯅꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯎꯊꯣꯛꯅꯕ ꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯣꯠꯅꯔꯛꯄꯅ ꯈꯔ ꯃꯈꯩꯗꯤ ꯀꯥꯎꯊꯣꯛꯄ ꯉꯝꯂꯦ꯫ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯒꯤ ꯃꯁꯨ ꯃꯈꯥ ꯇꯥꯅ ꯎꯕꯁꯨ ꯉꯝꯈꯤꯗꯦ꯫ ꯂꯩꯍꯧꯔꯤꯕ ꯃꯁꯨ ꯅꯨꯄꯥ ꯑꯁꯤꯇ ꯃꯉꯥꯏꯔꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯈꯪꯍꯧꯗꯅ ꯏꯇꯣ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ, ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯁꯥꯗ ꯑꯅꯥꯕ ꯑꯣꯏꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯅꯥꯗꯨꯅ ꯐꯝ ꯁꯦꯟꯅꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯕꯨ ꯅꯣꯡꯃ ꯃꯥꯅ ꯀꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯗ ꯃꯥꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯄꯨꯟꯅ ꯂꯤꯔꯝꯕꯅꯤ, ꯍꯥꯏꯔꯝꯕꯅꯤ꯫ ꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯂꯩꯃꯅ ꯂꯣꯏꯅ ꯇꯥꯕꯅꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤꯗ ꯋꯥꯔꯤ ꯑꯁꯦ ꯍꯥꯏꯗꯣꯛꯀꯅꯨ, ꯈꯪꯍꯟꯒꯅꯨꯀꯣ ꯍꯥꯏꯔꯝꯕꯗꯒꯤ ꯂꯩꯃꯅ ꯍꯥꯏꯗꯣꯛꯈꯤꯗꯦ, ꯈꯪꯍꯟꯈꯤꯗꯦ꯫ ꯃꯇꯝ ꯀꯨꯏꯅ ꯂꯣꯠꯂꯒ ꯊꯝꯈꯤ꯫ ꯑꯗꯨꯕꯨ ꯏꯇꯣꯅ ꯂꯩꯃꯗ ꯁꯥꯔꯝꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯃꯃꯨꯠ ꯇꯥꯅ ꯐꯖꯅ ꯁꯦꯡꯅ ꯁꯥꯔꯝꯕꯗꯤ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯛ ꯂꯩ ꯍꯥꯏꯕꯒꯤ, ꯃꯄꯥ ꯃꯄꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯈꯤꯕ ꯃꯥꯜꯂꯤ, ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯈꯤꯕ ꯃꯥꯜꯂꯤ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤ ꯈꯛꯇꯅꯤ ꯁꯥꯔꯝꯂꯤꯕ꯫
ꯆꯞ ꯆꯥꯅ ꯃꯁꯤꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯃꯔꯝꯗꯤ ꯂꯩꯃꯗꯁꯨ ꯏꯇꯣꯅ ꯂꯤꯕ ꯃꯇꯝꯗ ꯍꯥꯏꯈꯤꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯇꯣꯒꯤ ꯃꯄꯥꯕꯨꯡꯅ ꯃꯉꯣꯟꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯔꯤꯗꯣ ꯂꯤꯔꯝꯗꯕꯒꯤꯅꯤ ꯏꯇꯣꯒꯤ ꯃꯄꯥꯕꯨꯡꯗꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯈꯪꯈꯤꯕꯒꯨꯝꯅ ꯇꯧꯏ ꯑꯗꯨꯕꯨ ꯂꯤꯔꯝꯗꯕ ꯍꯥꯏꯔꯝꯗꯕꯅ ꯈꯪꯈꯤꯗꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯇꯣꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯩꯈꯤꯗꯕꯅꯤ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡ ꯂꯣꯠꯇꯨꯅ ꯊꯝꯕ ꯋꯥꯔꯤ ꯑꯁꯤ ꯌꯥꯔꯛꯇꯕꯅꯤꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤꯗ ꯋꯥꯔꯤ ꯑꯁꯤ ꯍꯥꯏꯗꯣꯛꯈꯤ ꯂꯤꯊꯣꯛꯈꯤ ꯋꯥꯔꯤ ꯑꯁꯤ ꯂꯤꯊꯣꯛꯄꯗꯒꯤ ꯂꯩꯀꯥꯏ ꯑꯁꯤ ꯋꯥ ꯂꯥꯎꯅꯔꯛꯈꯤ ꯈꯪꯅꯔꯛꯈꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯀꯔꯝꯅ ꯁꯥꯒꯩ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯅꯗ꯭ꯔꯤ ꯍꯥꯏꯅꯗ꯭ꯔꯤ ꯃꯁꯤꯃꯛꯅ ꯁꯥꯒꯩ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯌꯥꯝꯅ ꯇꯥꯔꯦ ꯃꯤ ꯌꯥꯝꯅ ꯂꯩ ꯇꯧꯕꯇꯕꯨ ꯃꯈꯣꯏꯗ ꯀꯔꯤ ꯋꯥꯌꯦꯜ ꯂꯩꯈꯤꯕꯅꯣ ꯀꯔꯤ ꯊꯕꯛ ꯂꯩꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯃꯆꯥ ꯄꯣꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯌꯥꯝꯅ ꯄꯣꯛꯏ ꯅꯨꯄꯥ ꯌꯥꯎꯏ ꯅꯨꯄꯥ ꯑꯃꯃꯝꯗꯒꯤ ꯑꯣꯏꯅ ꯌꯥꯎꯈꯤꯗꯦ ꯑꯗꯨꯕꯨ ꯏꯇꯣꯒꯤ ꯏꯃꯨꯡꯗ ꯈꯛꯇꯅꯤ ꯅꯨꯄꯥ ꯌꯥꯝꯅ ꯌꯥꯎꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯒꯤ ꯋꯥꯌꯦꯜ ꯂꯩꯕ꯭ꯔꯥ ꯃꯃꯥꯡꯊꯛꯇ ꯀꯔꯤ ꯋꯥꯔꯤ ꯂꯩꯈꯤꯕꯅꯣ ꯈꯪꯗꯦ ꯅꯨꯄꯥ ꯌꯥꯎꯕ ꯇꯥꯔꯕꯁꯨ ꯑꯗꯨꯝ ꯂꯣꯏꯅ ꯂꯧꯈꯤ ꯑꯃꯈꯛꯇꯪ ꯊꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯁꯥꯒꯩ ꯑꯁꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯥꯝꯅ ꯂꯩꯔꯦ ꯌꯨꯝ ꯌꯥꯝꯅ ꯇꯥꯔꯦ ꯇꯧꯕꯇꯕꯨ ꯅꯨꯄꯥ ꯌꯥꯝꯅ ꯇꯥꯡꯕ ꯁꯥꯒꯩ ꯂꯩꯀꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯉꯁꯤꯃꯛꯁꯨ ꯑꯣꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕꯗꯤ ꯑꯍꯜ ꯑꯣꯏꯅ ꯂꯩꯍꯧꯕ ꯍꯥꯏꯔꯒꯗꯤ ꯂꯩꯃ ꯏꯇꯣ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅꯤ ꯃꯈꯣꯏꯅ ꯂꯤꯔꯤꯕ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯑꯃꯁꯨ ꯄꯪꯇꯝꯗ ꯇꯝꯅꯩ ꯄꯪꯍꯥꯏꯗ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯀꯔꯝ ꯇꯧꯅ ꯁꯥꯒꯩ ꯑꯁꯤꯗ ꯅꯨꯄꯥ ꯇꯥꯡꯂꯤꯕꯅꯣ ꯅꯨꯄꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯕ ꯌꯥꯗ꯭ꯔꯤꯕꯅꯣ ꯄꯤꯕꯥ ꯑꯃꯗꯒꯤ ꯍꯦꯜꯂꯛꯄꯒ ꯑꯁꯨꯝꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗꯅ ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯤꯕ ꯏꯃꯥ ꯂꯩꯃꯅ ꯇꯝꯕ ꯃꯇꯝꯗꯁꯨ ꯑꯁꯨꯝꯅ ꯁꯨꯝ ꯂꯣꯏꯁꯤꯜꯂꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕꯤꯔꯛꯄꯁꯤꯡ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯁꯨꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯒꯤ ꯑꯐ ꯐꯠꯇ ꯑꯃꯗꯤ ꯃꯌꯥꯝꯅ ꯇꯥꯕꯤꯔꯛꯄ ꯄꯥꯎꯇꯥꯛꯁꯤꯡ ꯑꯩꯈꯣꯏꯅ ꯍꯔꯥꯎꯅ ꯂꯧꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯔꯤꯅꯤ ꯏꯃꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯃꯤꯌꯥꯝꯅ ꯑꯃꯨꯛꯇꯪ ꯇꯥꯍꯟꯕꯤꯌꯨ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯑꯁꯤ ꯂꯤꯖꯕꯅꯤ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯗꯥꯟ ꯈꯨꯃꯟꯒꯤꯗꯤ ꯃꯤꯡ ꯍꯦꯛꯇ ꯁꯣꯏꯅꯅ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯌꯥꯎꯒꯜꯂꯤ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ